Hello mayam ngasise akhoi jaribongi naharon mayam akhoi khara khai tare naharon khara akhoi pullaga akhoi gi ngasi bandra chak saminabagi thorama ngasi pangtoka tawri sina akhoi mihir market mathakta yamba akhoi gi minalgi masagi akhoi gi biba bondani akhoi na ngasi keno tawrise ega dipok su sonda box pusalakle akhoi isei su dum khara dum mayam enjoy tawminasi aiduna akhoi kanil su thung lere sondana egadi pokna hoji kanna sound setting tawri magi sound setup tawna honari matungda akhoi seisakpa kaya seisakpa su mayam da kudol tamjarakke chaurakna akhoi sound setup su loire hoji sonda Koren sana bagi chair table su thari hojingna ai mayam da jenghalake chakhum rondani sonda Rajib leire Bablu leire Mek leire sondana khoigi yamba wangam tawangamna khoigi ngasi gi thong thak pagi main oina puri loina na maga loina na su khoigi mayam na su mateng pangi sonda bapi leire yamba wangamna thoglaga wahai amanika mayam da share tawri khoi mathang sidi isai gi program khoi horani haina khoi gi amba wangamna lauthokre do mayam isai mu nga taminasi